ngasi phongkiba tongan ba manipuri sifongsinga amasum thokiba thawdo wathoksingdigi maruibi ipausing myamna thamjagi ahanmada iraiba poksidigi khunja singi thouram pangthoklingai Myanmar Lanmi na bom thadarakpada miyoi sam henna Sire kaya mana sokle Myanmar gi sagaing region gi kanwalu township ta mi masing kungna saruk yaduna office ama hangdokpagi thouram pangthoklingai Myanmar Lanmi gi fighter jet singna nongthakti bom haitharakpada yamdrabada khunja samagi mathakta Sire miyoi yankhai henman aso opanang hedi bom gi attack asida sikhiba madi asokpa ayamba nupi amadi angang singni fighter jet singna bom thadaba khaktana tana machine gun sejinaduna nongthakti satharakpada kaptharakpada miyoi kya gi haksang matat tatpa yauna haksang gi saruk kya saina taduna leiba maramna asiba masingasi sapsana haibangamdri hauzu phawbra asiba marakti gi angang taruki haksang khangdokpa ngamkhre amasum Union Solidarity and Development Party ki news agency am oiriba People's Media na phongdorakpada Northwestern Regional Headquarter ki makhada leiba Myanmar Lanmi na laiba economic ayukta attack asi sathrakhibani nongthakta ki landarakpa asi Myanmar ki Lanmi gi mayukta lalhaubush ki government ama CM liba People's Unity Government ki Administrative Office ama hangdokpa ki thoram pangthoklingai da nongthakta ki landarakibani National League for Democracy ki AP Kanbalu Towns agenda tana phungdokpada juntana mamang thada NLDB bu Lanmina lingba election commission da matamsana register tawdi hairaduna party asi muthale lathokhi adubu NLDC junta gi makhada leitabana National Unity Government ki office am hangdokpani amasum party isna Myanmar democracy hanjin hanana ba pandamda mafum kya da masigi office hangduna Lanmi laingaka hidana dun lenga ki thaudang paisin dun lakhibani asigumba thaurang ama ki makha pona leba ko numit office ama hangduna thauram pangthoklingai MI 35 helicopter amana bom kapsilak ko loinana helicopter adu da yawa machine gun sejana duna atat akham leitana nongoi kapsilaki punna miyoi sanipan hen na sarugya ki ba thauram adu da juntan attack sa tharak pa adu da miyoi sam gi mathakta shiraga yangkai hen na aso opanang khibani hairen su paus na makha tan phungdorakli Makasa tharak poina to perform AAP bu National Party am oina sakhanglakpada athum ahau yenduna harau tiamba phungdokre New Delhi da leiba Aam Aadmi Party office mamanga si layamadi beluna singmaning thina laitengmago loinana party asi workers singna drum yaiduna jagoi saduna harau tiamba phungdokre Aam Aadmi Party na leiba asigi National Party am oina sakhanglakpada yamlaba miyam harau tiamba gi thauramadu da saryakhi yamlaba AAP gi lusingba singyaw wo thomi kyana DDU mark to pullaba matungda lambi edu hangama palamasum sangbana bagi masugi belun singna pumyom yom na thetna letingki maphamadura party gi phiral singkhatpadana tana leibak ningba isai singsu sakhi maphamadura yamlaba AAP gi nupi workers sing yauna thoramadu pangthoklingai da atop party gi members sing su atum housing dilliba miyam da yenki thoramadu AAP gi women's wing gi thaupubi sima Ariana phungdokhibada party asigi kathokpaga loinana kana honabagi mahi aduna ngasi National Party amoina sakhangbirakani Srima Arya English ngani ga tarag humdoi AAP gi active worker am oina thauprakhibani telaba matamasida nauriba party asna national gi thak phawa yauna karakpasi party asigi yamna sakhoksaningai haina sumakna phungdokhi kumsing English ngani ga taragani thogi November thar lingkhatkhiba AAP na telaba sahi tarasi gi manungda National Party gi thak yauna sakhang birakpa simak party asigi sakthoksaningai ni mikup adumakni haina phungdokhi hauji AAP gi lusing lenga ama Delhi da Arvind Kejriwal na minister oiduna lenga pairibani masidana tana Punjab ta AAP gi lenga leibadana tana Gujarat ta MLA manga Goa da MLA ani leiribani hanisu paus ta makhatana phungdorakli makasa tharak poina to papom NATO gi itihas ta khwaidigi saubu oina war plan saniga kun amadi Lanmi lising tararam sizinaduna military exercise pangthokadawri NATO na hawkiba sai hundraga mari itihas asida khwaidigi sauboina war plan saniga kunamati leba kunga mari dagi Lanmi lising tararum khwaidigi saupo military exercise ama pangtholagani haina official report amagi matungina phungdorakli Juntang taragani thoidagi kungo humdoi phawo pangthokadoribi exercise air defender sida Europe ki United Front ama project tawnaba panam thamni bani amasum Russia na Ukraine landaraki sahi ama pharakpa matam sida maru oina exercise asi pangthokadoribi naiki US Air National Guard na exercise asida maru oina sarugya pangtokani US da leiriba Air National Guard ki wing nifuga taruki unit sing exercise asi pangthokna bigi damakta thabakre Gulf War gi hek matung tarakpada Air Guard ki oina khwaidi ki saba Trans Atlantic deployment oidi haina Gulf War
ANG boss Lieutenant Generals Michael Slohagi Mekedi Pikiwa media briefing amad phongdorakli Russia na NATO gi border line da landa silak lamba hotnaba matamda madu thengnaba ngamnabagi damakta airline asina exercise asi pangthokadabani Germany na lusingduna aviation counterpart oiribe US Army Animals Defense Europe exercise oiribe air defender si English ngani ga taraga nipan gi matamdagi pangthoktuna laknabani masi maru ina US ki air guard asina Europe ki counter guard singa samnaduna pangthokminagadaba exercise asina maru oina lan gi tawbu ngambagi sakti amadi haithoi singthoibadu uthokpa ngamgani haidi ahan bi goina defensive counter air sathagani aduga anisubada close fire support amadi ground attack ta focus bigani masigi matung tarakpada ahum subaduna offensive counter air pangthokani US Air Force ki Atensi attack plane F-16 amadi F-35 A fighter jet MQ-9 recognition attack drone C-17 C-13 high cargo aircraft KC-46 amadi KC-135 tanker sing susargyagani masigi mathakta US Navy gi FA-18 fighter NATO gi E-3 airborne target tracking jet Germany gi A-400 tanker amadi atop aircraft makal kya amasu sarugyagani laiba pokonumita NATO da yaukraba Finland na exercise asida sarugyagani Ukraine goina di exercise asida sarugyaroi May kungi mapandigi hauraga Europe ta exercise asi pangthokpa hogani masi maru oina air defender exercise asi official oina haudringai sayol anigi mamangdani amasum NATO gi allies na island gi Romania forward exercise asi pangthoknaba thorang tawri Germany gi region ahum amadi North Sea gi sarukta su exercise asi pangthokani amasum Eastern Europe ki lamdam tamna lairibe airfield su mission exercise asi pangthokani hainsu pausna makhatana phongdorakli amarom da tendak na memra thamjaramge Crimea gi episode India da param oiragani Ukraine gi minister Crimea gi episode asina India da param oiragani haina China amadi Pakistan paladun Ukraine gi foreign minister first deputy minister oiriba Imins Zaparovan phongdokre mano haikibida India na China amadi Pakistan ga yumthangnana lairiba sida khudongsa da kya mayonari Crimea gi episode asina India gi di param oire karigumba attack sa tharaklaba honarakpa matamda madubunga phuna bahona hawdaba taragadi masi hena khudongtiba phiba mamayonagani masi maruina Pakistan amadi China ga loinana India na ngamkhoi paringi yetnaduna lairiba asigi matangda warol piraduna phongdokhibani swaidi Eastern Ladakh si Arunachal Pradesh ki lamdam gi sarukta lairiba line of actual control India na Pakistan amadi China ungkhanabagi thawong sing satharibani China gi lanmi sing ngamkhoi paringi saruk aduda yamna toina lanmi sing thomjalakpagi ungkhanabagi thawong sing sathaduna lakli English ngani ga taraga mari gi matamda Ukraine gi Crimea lamdambu Russia na sistokhi masi maru oina Ukraine full scale landadringai sahi nipan gi mamang satharaki bathawtoni English ngani ga taraga taruki matamda Russia na Pak sona Ukraine landana ba thorang sathari habisi khamngam khrabani masi maru oina Crimea bu annex tawgada sahi ani gi mamangda yengthiba wahaiwata kyam phungdoktuna lakrabani Zaparovana makhatana haikibada Ukraine India ga naksinaba mari pami adumaina matawkram na atopale box singa economy gi mari thamgada gi habadu Ukraine India haisapati pamdi masi maruin India na Russia ga energy gi mari thamli ba sik matang phungdokhibani West na Russia gi matakta sanction thamlabasu India na Russia dagi ahong mamalda thaw lairi hari adu hawsikuina di mem paw matang solution jarage masu mem puna no update ngaminase